Lamdam asigi indigenous people singna mama Leibak nungsibagi chap manaba wakhalon leirabadi matamda Manipur gi integrity kaihandana thamba ngamgani haina Irengbam Chawren Memorial Trust gi President I.Bilashini na phongdorakli wafam asi trust asina sinduna pangthokhiba laikhidraba Irengbam Chawren gi 63 suba mapok kumon thauramga mari lenena phongdokhibani Manipur University gi auditorium hall da pangthokhiba thauram aduda Manipur University gi Department of History gi retired professor and Joy Lamlang Hupi Chothe Village Bisnupur gi Chief Thau Jatra Chothe Kabui Union Manipur gi President Dr. Hera Kabui yauna tongan ba community gi oiba lup gi makok thongba singna thauram gi maru oiba mitunglen oina saruk yaduna DMU gi Department of Political Science gi Associate Professor Dr. Arambam Noni amadi Social Scientist Dr. I.Bilashini na special invitees oina saruk yakhe Tharom adugi manung chana laikhidrabagi photo da miyamna laishu katuna amadi minute ani tumina leptuna ikai khumnaba utke lonina trust asina sinduna October kunda pangthokhiba essay competition gi makok mathang tarakraba singi manasu yenthokhe Thauram aduga mari lenena I.Bilashini na makhatana phongdorakpada laikhidraba Chawren lamdam sida laminari ba khudingmak amata oina punsinduna apunba saktam amagi damak thabak thogai kaya lauramba misak amani mahakna pamlamba thabak thauram sing trust asina mapung fana pangthokani masi pangthokpa haibasida lamdam asida leiriba mipung khudimakna Leibak nungsibagi tangai fadaba lei laminari ba ikoi khudimakna chap manaba wakhalda Leibak nungsiraba matamda lamdam asigi integrity ngakpa ngamgani haiba wafam thamke Siba di mama Leibak kita patok nimba kaino singa se ehul singa se haung na ba koina ese competition na singba saireng wareng na singba mayam thorom ge na matang matungina ekoi pangthok sagani adu loina na ngasi asina laikhidraba koi Irengbam Chawren gi komputer suba mako numit asida ma ningsingjabo oina akoina Irengbam Chawren Memorial Trust na sigi thorom ase sinjabani